अफबा अमदी चौखटपा मणिपुर अमा सेमनबगीदमक ह्यूमन रिसोर्स सेमगटपगी तंगाई फदबा लई हाइना मणिपुर लेजिस्लेटिव असेंबली के स्पीकर थोकचोम सत्यव्रतना फोंदोरकली सिंगजमई वांगमा बैगेबती लेकाइदा लेबा यूनाइटेड यूथ ऑर्गेनाइजेशन UYO ना सिंधुना क्लास 10 अमसुंग 12 ता मार्क वांगना फंगदुना माई पाकलबा महैरोई अमदी साना खोनबगी लमदा मेडल लौरकलबा सानारोई सिंग तराम नोकपगी थौरमदा वाफम असि महागना फोंदोखिबनी UYO की संगलेंद पांगथोकिबा थौरमदुदा स्पीकर थोकचोम सत्यव्रतना हाई ngasi aikoina hotnariba khudingmak asi tungi mirolgi damakni afaba mirol ama semgat lambana leibak asigi lengdraba lan oiduna lehogadawribani haugalakliba naha seng makong sombiba amadi pukning thaugatpiba haibasi yamna phaba thabak amani human resource matik chana semgatpa ngamlaba matamda khunai asida achouba ahongba ama purakpa ngamgani manipur gumba natural resource marang kaina leijadaba state amadadi human resource semgatpa haibasima yamna tangai fadaba khongthang amani haiki Tara subo oina meritorious award yenthokpagi thoramadudha class 10 gi mahairoi tara taret class 12 ki mahairoi tara sanaroi tara manga amadi MBBS tamliba mahairoi amada chamba khudol amadi certificate sing khusinaduna pungning thawatki Hojiki matam yamna chanaba haibasi human resource ni akhoi pothok lejadaba resource lejadaba kambusi akhoi mioi basina represent toroga resource oina koi wa mauni samna hairabada afaba sanaroi kya manipur puchoi adu makhoi mapang sakra matunda paisa mya ma talaga lai adu afaba mi oi masisu human resource ki part amani nowi अदुमाइन तौदना ngasi sanaroi sinchu chatra sinchu hen afaba lami da chalakanda makoina angambadu akhoi sidai putho chakhiba nataba adai kusala sida lakwa adu bude akhoi human resource na khangna bala na khanje